Houzik thokliba irang asida penadrava nahasing amatoina punsinbagi pandamda Manipurgi nahasing yoiba punba mifam amangasi pangthokre numid humnigi manungda lengak CSO amadi MLA minister singna miyamgi penana wathabak paikhalaktrabadi nahasing khongjang changshin bahaina warep lokre thamari mapum faraklaba irang asi loishinmagi mami houzik phawa miyamna uba fanglaktaba sida penadavadagi nahasing nangasi Imphal East District ki Irilbung Police Station na konba khongmanda leiba SWC ground da mifam amapangthoke Manipurgi tongan mafamdagi lakpa nahali sing tara henbana saruk yathuna pangthokiba mifam aduda ima leipak ase khoigine aikoina kandravadi kanbina valeiroi wahai pele thabakta ullasi apunbana pangalni CSO sing punsin biro haibana chingba plekat kya sinake ngasigi mifam aduda tinkiba naha singna leipak kanbada lofam thokpa thodang lominagani haina ibdo pakhang mugi ming panduna punna wasake mifam aduda matam kayadagi leipak kidamak khona duna laklava CSO sing amatoina punsinduna leipak kandanaba logadaba chapchaba firip miyamda khanghanba Manipurgi integrity da singna rakliba asi thenganaba athubada state assembly mifam pangthoktuna warep loba miyamgi mihut oina leiriba MLA minister singna lofam thokpa thodang mapum fana loba madungam loidaba oiraga nafam thadokpa irang asida asokpa natraga asiana thokliba singi masamasagi AC singi MLA singna thodang loba irang asida AR na lawriba role miyamna Kanglavanina AR gi mahuta atopa neutral oiva central force amana sinba haibana chingba wafam sing amato oina yana dun warep lokhe warep sing ase numid humni gi manungda thabak to onthok taba taravadi naha singna changshilakpa khongjangda thoglakpa afafata ki teksak pumba masa masana pujaba haiba wafam su amato oina yanake